ꯑꯩꯈꯣꯏꯅ ꯃꯇꯣꯝꯕꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤꯅꯦꯁꯦ ꯑꯗꯨꯝ ꯇꯧꯔꯗꯧꯅꯦ ꯇꯨꯝꯖꯔꯁꯅꯨꯗ ꯊꯕꯛꯁꯨ ꯑꯩꯅ ꯂꯣꯏ ꯂꯣꯏꯁꯜꯂꯝꯃꯕꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯏꯅꯝꯃꯅ ꯉꯥꯛꯇꯅꯦ ꯇꯧꯔꯤꯁꯤꯡꯁꯦ ꯃꯥꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦꯕ ꯁꯥꯎꯅꯤꯡꯉꯦ ꯌꯥꯝꯅ 이놈아, 그게 너는 남편 하고리도 봐. 나랑 힝 후라마 잡비루 봐봐. ꯀꯩꯅꯣ ꯍꯦ ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯀꯣꯛ ꯆꯤꯛꯇꯅ ꯇꯧꯕꯅꯦ ꯏꯆꯦ ꯀꯩꯀꯩ ꯊꯕꯛ ꯂꯩꯔꯤꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯦ ꯑꯗꯨꯝ ꯇꯧꯔꯒꯦ ꯅꯪ ꯏꯔꯨꯖꯊꯣꯛꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯍꯣꯏ ꯏꯆꯦ ꯆꯥꯛꯇꯨꯅ ꯑꯩꯅ ꯊꯣꯡꯉꯒꯦ ꯍꯣꯏ ꯍꯣꯏ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ 이놈아, ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ. ꯀꯔꯤꯅꯣ ꯅꯪꯅ ꯌꯦꯡꯒꯦ ꯍꯥꯏꯕꯕꯣ? ꯃꯤꯅ ꯉꯍꯥꯟꯗꯒꯤ ꯐꯅꯦꯛ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯆꯥꯛꯀꯧꯕꯗ ꯁꯦꯠꯅꯕ. ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯔꯨꯏꯗꯅ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ. 다정이네. ꯍꯜꯂꯣ ꯇꯥꯆꯣ ꯑꯧꯅꯦ ꯏꯆꯟꯕꯨ ꯀꯝꯗꯧꯔꯤꯒꯦ ꯇꯥꯆꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯐꯩ ꯐꯩ ꯉꯥꯏꯈꯣꯔꯦ ꯅꯪꯕꯨ ꯀꯩꯀꯩ ꯑꯋꯥꯠꯄ ꯂꯩꯒꯦꯅꯦꯍꯦ ꯇꯥꯆꯣ ꯌꯥꯔꯅꯤꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯅꯌꯥ ꯅꯨꯄꯥꯅ ꯑꯝꯇ ꯋꯥꯠꯍꯟꯗꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕꯁꯤꯕꯨ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯅ ꯀꯧꯔꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯇꯜꯂꯦ ꯇꯜꯂꯦ ꯇꯥꯆꯣ ꯑꯣꯐꯂꯥꯏꯟꯗ ꯑꯣꯏꯅ ꯀꯧꯁꯦꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯔꯝꯃꯔꯣꯏꯅꯦ ꯀꯨꯏꯗ꯭ꯔꯦ ꯇꯥꯆꯣ ꯅꯪ ꯇꯥꯆꯧꯁꯨ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯊꯕꯛꯅ ꯑꯗꯨꯝ ꯅꯝꯍꯠꯂ ꯂꯩꯔꯦ ꯅꯅꯝꯃꯁꯨ ꯁꯤꯗ ꯂꯩꯇꯦꯗꯣ ꯑꯉꯥꯡ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ ꯅꯪ ꯇꯥꯆꯧ ꯅꯣꯡꯅꯤꯁꯤꯗ 이찬기 ꯆꯥꯛꯀꯧꯕꯅꯦ ꯍꯥꯏꯕ ꯂꯥꯛꯗꯕꯅꯤ ꯍꯣꯏ ꯇꯥꯆꯧ ꯉꯥꯏꯈꯣ ꯅꯪꯒꯤꯕꯨ ꯀꯩꯀꯩ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯇꯥꯆꯧ ꯑꯩꯒꯤ ꯂꯤꯛꯇꯣ ꯆꯠꯅꯗ꯭ꯔꯦꯕ ꯑꯣꯜ ꯆꯠꯂꯦꯕ ꯑꯗꯣ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯁꯥꯗꯣꯛꯄꯤꯌꯣꯕ ꯀꯣ ꯇꯥꯆꯧ ꯍꯣꯏ ꯄꯤꯗꯗꯤ ꯀꯩꯅꯣꯅꯤ ꯏꯆꯟꯒꯤꯕꯣ ꯅꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯅꯕꯨꯡꯅꯅꯦ ꯀꯩꯝꯇ ꯋꯥꯍꯜꯂꯣꯏ ꯏꯆꯟꯒꯤꯗꯤ ꯇꯥꯆꯧ ꯂꯩꯕꯩꯅꯦ ꯅꯆꯟꯅ ꯆꯥꯎꯊꯣꯛꯆꯩꯁꯦ ꯍꯣꯏ ꯇꯥꯆꯧ ꯏꯆꯦ ꯇꯥꯆꯧꯔꯣ ꯃꯥꯅꯦ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯝꯕꯅꯦ ꯗꯈꯤꯅꯥ ꯀꯔꯤ ꯇꯧ ꯍꯥꯏꯅ ꯍꯪꯉꯛꯑꯝꯕꯅꯦ ꯏꯆꯦꯗꯤ ꯀꯩ ꯇꯧ ꯍꯥꯏꯈ꯭ꯔꯕ ꯑꯩꯒꯤ ꯂꯤꯛꯇꯣ ꯆꯠꯅꯗ꯭ꯔꯦ ꯑꯅꯧꯕ ꯑꯃ ꯁꯥꯕꯤꯌꯣꯅ ꯍꯥꯏꯈꯤꯕꯅꯦ ꯐꯩꯅ ꯑꯗꯨꯗꯤ ꯅꯪꯒꯤꯗꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯇꯥꯃꯣ ꯍꯜꯂꯛꯑꯕꯣ ꯇꯥꯔꯤꯕ꯭ꯔꯥ ꯆꯥꯛꯇꯨ ꯊꯥꯡꯗꯣꯛꯎꯂꯥ ꯑꯩ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯍꯣꯏ ꯇꯥꯃꯣ ꯑꯍꯤꯡꯕꯤ ꯅꯇꯩꯒꯤ ꯀꯩꯀꯩꯅꯣ ꯑꯋꯥꯠꯄ ꯈꯤꯇ ꯌꯦꯡꯈꯤꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯕꯁꯦ ꯃꯥꯏ ꯍꯧꯅꯕꯤꯗꯣ ꯇꯧ ꯂꯩꯔꯝꯃꯅꯤꯕ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅ ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯕꯤ ꯁꯥꯗꯅ ꯊꯕꯛ ꯃꯌꯥꯝꯁꯤꯅꯅꯦ ꯀꯣꯛꯀ ꯉꯥꯎꯏ ꯇꯧꯔꯤꯁꯦ ꯑꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯒꯣꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯃꯤꯅꯥꯏꯅꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯗ ꯆꯠꯂꯨ ꯑꯗꯥ ꯇꯧ ꯀꯣꯛꯀ ꯉꯥꯎꯏ ꯇꯧꯔꯤꯁꯦ ꯆꯥꯛꯇꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡꯗꯣ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦ ꯍꯣꯏ ꯍꯩ ꯅꯪꯗꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯝꯃꯕꯣ ꯂꯥꯛꯑꯅꯤꯅ ꯇꯥꯆꯧꯅ ꯐꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯦ ꯑꯣ ꯐꯔꯦ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯇꯥꯃꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ
ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯎꯡꯉꯤꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯒ ꯎꯡꯉꯤꯗꯨꯅ ꯀꯩꯗꯧꯔꯕ? ꯏꯆꯦ ꯍꯣꯏꯗꯤ ꯆꯥꯛꯀꯧꯕꯒꯤꯅꯦꯅ ꯃꯔꯥꯡ ꯇꯧꯋꯦ. ꯑꯩꯒꯤꯗꯤ ꯌꯨꯝꯂꯣꯝꯗꯒꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ. ꯅꯪꯅꯁꯨ ꯊꯕꯛ. ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯕꯨꯡꯉꯣ ꯍꯣꯏ ꯇꯥꯆꯧ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯋꯦ ꯍꯥꯏꯒꯦ ꯃꯣꯏꯕꯣ? ꯈꯪꯗꯦ. ꯃꯣꯏꯅ ꯀꯧꯗ꯭ꯔꯒꯅ ꯑꯩꯅ ꯍꯦꯛ ꯀꯧꯅꯤ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯑꯗꯨꯒꯤꯕꯨꯕ ꯌꯥꯔꯦ ꯃꯁꯤꯗꯤ. ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯦ. ꯃꯁꯤꯗꯤꯕ. ꯅꯪꯁꯨꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ. ꯅꯪ. ꯍꯩꯃꯥ ꯃꯁꯤꯕꯨ ꯀꯩꯅꯣꯅꯦ? ꯉꯥꯏꯈꯣ ꯅꯪꯕꯨ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯍꯥꯏꯔꯣꯏ. ꯍꯩꯃꯥ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ. ꯍꯜꯂꯣ? ꯁꯥꯔ. ꯁꯥꯔ ꯀꯩ ꯂꯩꯔꯒꯦ? ꯍꯣꯏ ꯁꯥꯔ. ꯗꯦꯠ 27ꯁꯤꯕꯨ ꯆꯥꯛꯀꯧꯕ ꯅꯠꯇ꯭ꯔꯅꯦ? ꯍꯣ ꯂꯥꯛꯄꯤꯔꯣ. ꯆꯥꯛ ꯊꯥꯡꯇꯣꯛꯆꯔꯦ. ꯍꯣ ꯂꯥꯛꯑꯦ. ꯅꯤꯡꯉꯣꯜ. 다소 라아보 가클로 다소 빈마 다소기 뭐라 암도 보도록 이때 시대 파모세. ꯌꯥꯔꯦ. ꯂꯥꯛꯑꯣ ꯅꯕꯨꯡ ꯊꯦꯡꯈ꯭ꯔꯦ. ꯍꯣꯏ ꯇꯥꯆꯧ. ꯇꯥꯆꯧ ꯆꯥ ꯊꯛꯈꯤꯁꯦ. ꯌꯥꯔꯦ ꯅꯕꯨꯡ ꯊꯦꯡꯈ꯭ꯔꯦ. ꯑꯣꯐꯤꯁꯇ ꯃꯤ ꯃꯌꯥꯝ ꯉꯥꯏ ꯂꯩꯍꯧꯔꯦ. 다소 레호로게고 어두디 이때 레호로게고. ꯍꯣꯏ. ꯅꯪꯁꯨ ꯅꯅꯝꯃꯒ ꯉꯟꯅ ꯂꯥꯛꯃꯤꯟꯅꯔꯣ. 이제 따져 올라옴브라. 라ꯑꯝꯃꯦ. 이제디 작업을 잘했니네. ꯆꯠꯂꯅꯤ. ꯉꯥꯏꯈꯣ ꯅꯪꯗꯤ ꯆꯠꯂꯣꯏꯗ꯭ꯔꯣ? 작가니. ꯐꯔꯦ. 우디도 바다라마니 ꯆꯪꯉꯁꯤ ꯂꯥꯛꯑꯣ. 아붕어! 욤새 미인다 레이로이담네. 따져 아붕어디. 욤새 미인다 레이로이담네. 혼도 싸까니바. 지바 빤바 암다 레이로이담네. 이제 라미로. 너희 다말레 모람브라. ꯉꯁꯥꯏꯋꯥꯏꯗꯤ ꯎꯔꯝꯃꯦ. ꯇꯥꯆꯧꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ. ꯑꯣ ꯐꯔꯦ. ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ. ꯍꯣꯏ. ꯑꯩꯅ ꯉꯁꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅꯅꯦ. 이제 라ಹು미로. ꯀꯧꯔꯛꯀꯅꯨ. ꯑꯩꯁꯦ ꯅꯈꯣꯏꯅ ꯏꯆꯦ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯕꯅꯤꯅꯦ. ꯃꯤꯒꯤꯅ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯅꯈ꯭ꯔꯦ. ꯗꯈꯤꯅꯥ ꯀꯩ ꯇꯧ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ. ꯑꯩꯒꯤꯅ ꯀꯅꯥꯁꯨ ꯂꯥꯛꯇꯦ. ꯅꯈꯣꯏꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯒꯦ? 이제 다정 ꯃꯁꯥ ꯉꯝꯗꯕ ꯀꯨꯏꯔꯦ. ꯍꯧꯖꯤꯛꯇꯁꯨ ꯍꯤꯗꯥꯛ ꯂꯩꯔꯨꯁꯤꯅꯦ. 이제ꯒꯤ ꯆꯥꯛꯀꯧꯕꯗꯣ ꯁꯣꯏꯗꯅ ꯍꯥꯏꯕ ꯂꯥꯛꯀꯅꯤ. ꯇꯥꯅꯤꯡꯗꯦ. ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯆꯣꯞꯄꯒ ꯅꯈꯣꯏꯒꯤ ꯀꯔꯤ ꯑꯄꯦꯟꯕꯅꯣ? 이제 ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ. 이제ꯅ ꯆꯣꯞꯂꯒ ꯅꯅꯥꯎ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯄꯦꯟꯕꯅꯣ? ꯌꯥꯔꯦ. ꯍꯌꯦꯡꯐꯥꯎꯒꯤ ꯃꯅꯨꯡꯗ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯌꯦꯡꯉꯣ. ꯑꯗꯨꯒ ꯗꯈꯤꯅꯥ ꯁꯨꯂꯤꯛ ꯑꯃ ꯍꯦꯛ ꯁꯥꯔꯝꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯅꯣꯏ. 이제 다정 ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩ? 이제 ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦꯗꯀꯣ. ꯅꯥꯎꯄꯥ ꯑꯩꯉꯣꯟꯗ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯡꯒꯠꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ?
ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯏꯆꯦꯔꯥ? ꯅꯪꯁꯤꯕꯨ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤꯀꯣ? ꯇꯥꯆꯧ, ꯀꯩꯅꯣ ꯑꯃꯨꯛ ꯄꯩꯔꯤꯗꯨꯅ ꯆꯠꯂꯝꯗꯥꯏꯁꯤꯗ? ꯆꯠꯂꯝꯗꯥꯏꯕꯨ ꯍꯦꯛ ꯏꯁꯧ ꯂꯥꯡꯉꯤꯍꯦ ꯅꯪꯁꯦ. ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯅꯣ ꯅꯪꯕꯨ? ꯂꯥꯡꯅꯤꯡꯕ, ꯌꯥꯝ ꯂꯥꯡꯅꯤꯡꯕ. ꯍꯩꯃꯥ, ꯐꯠꯇꯦꯅꯦ ꯅꯪꯕꯨ. ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ ꯆꯠꯂꯝꯗꯥꯏꯁꯤꯗ. ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯄ ꯀꯩꯗꯧꯒꯦ? ꯏꯇꯩꯃ ꯍꯣꯏꯗꯤ ꯂꯣꯏꯍꯧꯔꯦ ꯑꯁꯣꯝꯗ, ꯊꯣꯛꯅꯕ ꯇꯧꯍꯧꯔꯦ. ꯂꯣꯏꯁꯜꯂꯣ ꯅꯪꯁꯨ. ꯃꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯍꯧꯔꯣ ꯅꯪꯁꯨ. ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯁꯤꯕꯣ? ꯑꯩꯅ ꯊꯤꯟꯕꯤꯗꯕꯩꯔꯕ? ꯏꯁꯦ ꯁꯥꯎꯔꯅꯨꯁꯦ, ꯑꯩ ꯌꯥꯗꯕꯒꯤꯅꯦꯕ. ꯌꯥꯔꯣꯏꯌꯦ, ꯅꯪꯗꯤ ꯌꯥꯔꯣꯏꯌꯦ. ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯑꯃꯠꯇ ꯌꯥꯔꯣꯏꯗꯝꯅꯦ. ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ ꯅꯪꯕꯣ. ꯁꯣꯝꯗ ꯁꯥꯔꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯕꯒꯤꯅꯤ. ꯑꯩꯁꯨ ꯌꯥꯗꯕꯒꯤꯅꯤ. ꯑꯩꯅ ꯍꯦꯟꯅ ꯊꯤꯅꯤꯡꯉꯤ. ꯊꯤꯅꯤꯡꯅꯤ. ꯅꯪ ꯌꯥꯝ ꯊꯤꯅꯤꯡꯅꯤ. ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯍꯦ ꯅꯣꯏꯕꯣ. ꯅꯨꯄꯤꯅ ꯀꯦꯕ ꯉꯥꯏꯕꯁꯤꯗꯤꯕꯀꯣ ꯃꯤ ꯁꯤꯕꯅ ꯍꯥꯟꯒꯅꯤ. ꯅꯅꯝ ꯑꯅꯤꯗꯨꯕꯨ ꯂꯣꯏꯍꯧꯔꯕꯣ? ꯂꯣꯏꯍꯧꯔꯕꯅꯦ ꯇꯥꯆꯧ. ꯊꯣꯛꯂꯛꯎ ꯍꯥꯏꯌꯨꯅꯦ, ꯊꯦꯡꯉꯤꯅꯦ. ꯏꯅꯝꯃ, ꯏꯅꯝꯃ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦ ꯂꯣꯏꯔꯦ. ꯑꯌꯤꯡꯕꯤ! ꯍꯣ ꯑꯌꯤꯡꯕꯤ! ꯊꯦꯡꯈ꯭ꯔꯦꯅꯦ ꯅꯪꯕꯣ. ꯆꯠꯀꯧꯔꯦ ꯇꯨ. ꯆꯠꯁꯤ ꯆꯠꯂꯣ ꯂꯥꯛꯑꯣꯅꯦ. ꯆꯠꯂꯣ ꯌꯥꯔꯦ. ꯇꯥꯆꯧ ꯁꯥꯎꯔꯅꯤ ꯆꯣ. 이비엠 ꯅꯪ ꯂꯥꯛꯑꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ. 이제 라버, 장슬라오. 이ቤ마 까칼로 까칼로. ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯃꯤꯕꯅꯤ ꯅꯪ ꯂꯥꯛꯄ. ꯊꯦꯡꯅꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ. ꯑꯩ ꯅꯅꯝ ꯑꯅꯤꯁꯤ ꯊꯤꯜꯂꯨꯔꯒ ꯑꯩꯁꯨ ꯂꯥꯛꯑꯒꯦ. ꯇꯥꯆꯧ, ꯅꯕꯨꯡꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ. ꯊꯣꯛꯂꯛꯑꯣ, ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯒꯦ. ꯀꯅꯥꯅ ꯊꯤꯜꯂꯛꯀꯦ ꯅꯪꯕꯣ? ꯄꯪꯅ ꯊꯤꯜꯂꯛꯑꯃꯤ ꯅꯪ. ꯍꯩꯃꯥ, ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯑꯕꯣ? ꯍꯣꯏ ꯏꯅꯝꯃ. ꯑꯣ, ꯑꯗꯨꯗꯤ ꯐꯖꯅ ꯂꯩꯔꯝꯃꯣ. ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. 이ቤ마 이문도 파지나 짱나가 내려먹고 버타라가 이나모 슈만 할라까니 잘라게고. ꯀꯧꯔꯛꯀꯅꯨ. ꯑꯩꯁꯦ ꯅꯈꯣꯏꯗ ꯑꯃ ꯂꯩ ꯍꯥꯏꯕ ꯀꯧꯔꯕꯅꯤꯅꯦ. ꯃꯤꯒꯤꯅ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯅꯈ꯭ꯔꯦ. ꯗꯈꯤꯅꯥ ꯀꯩꯇꯧ, ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ. ꯑꯩꯒꯤꯅ ꯀꯅꯥꯁꯨ ꯂꯥꯛꯇꯦ. ꯌꯥꯔꯦ. ꯍꯌꯦꯡ ꯃꯅꯨꯡꯗ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯌꯦꯡꯉꯣ. ꯑꯗꯨꯒ ꯗꯈꯤꯅꯥꯁꯨ ꯍꯦꯛ ꯁꯥꯔꯝꯗ꯭ꯔꯕ. ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ ꯅꯣꯏ. ꯆꯦ, ꯍꯣꯔꯦꯟꯗꯤ ꯃꯌꯥꯝ ꯄꯤꯊꯔꯛꯑꯅꯤꯅꯦ. ꯍꯣꯔꯦꯟ ꯒꯥꯔꯤ ꯑꯃꯨꯛ ꯆꯠꯂꯣꯏꯀꯣ? ꯅꯪ ꯁꯤꯅ ꯃꯌꯥꯝ ꯄꯨꯔꯛꯀꯅꯤꯀꯣ. ꯅꯪ ꯍꯦꯛꯇ ꯇꯥ ꯑꯃ ꯋꯥꯔꯒ ꯍꯦꯛ ꯄꯨꯃꯤꯟꯅꯕ ꯍꯥꯏꯗꯤ. 타모! 날 털어! 이제 이봉아 세워볼로! 이봉아 세워볼로! 나 지금 뭐하러 오라 브로? 이봉아 세워볼로! 이봉아! hanggang mapoksimagidi ichebu ning matong mga mankidre
ꯏꯆꯦꯕꯨ ꯅꯤꯡꯕ ꯊꯨꯡꯍꯟꯖꯔꯒꯦ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯏꯆꯦ